ngasi phongkiba tungan Manipuri siphongsingdagi maruoiba ipaoksing khongosaraga Manipur top channel gi maiketigi myamda thamjagi ahanbada Isel Express ta phongkiba maruoiba paukhara India gi presidential mikhal Draupadi Murmu na mai paglakpada Russia gi president Putin na yepa paujal pirakli India gi president mikhal Draupadi Murmu na mai paglakpada Russia gi president Vladimir Putin ngasi yepa paujal pirakre Maki office tagi thadorapwa press release amada aikoina India ga maru mapang ama oina matam sana thabak tawminarakpa sigi matungda makhata na hena maru oiba afaba mari sing semgatuna tungda lakadaba khongthang kayada afaba khudongchaba lominagani haibiga asa tawri Adom gi tawbangamba shakti kya aduna lebak India ga Russia ga lainariba political gi maridi hena makhata na sakhotpa madi amaga tengbang na duna hena afaba sakhot khongthang da sangminaragani masina leba ani sigi tuan lam kya da maru mapang oibi gi mawong na jati ani asina amatu oina thabak tawminaduna kanaba kya phangminaragani loinana antarjati gi thakta leba ani sigi hena phaba mari amadi ngaksen gi lamda hena tangdu leitaba phangminaragani Asa tauri hainasu sirlasina makhata na Phongdoklakli Murmu na India leibaki taraga mga suba president mikhal da mai paglakpada Vladimir Putin na Nungaiba madi apian ba Phongdokpaga loinana maki warol singasi tharakibani panbaya India gi president oiraklabi Draupadi Murmu Odisha gi Mayur Habanja district Handaki president gi mikhaladuna mahakna mahaki khwaidigi naknaba lamba Jaswan Singhadagi sada humfuga marigi sangdi hena bot fangduna mai palakibani Murmu na India gi taraga mga suba president oirakpa sina India gi puwari da ahanba tribal nupi amana president oirakpagi mafam kankre India na independent phanglaba matungna pokpi miyo amana India gi president oirakpa si Murmu na ahan boire Masidana tana maana India gi top post ki phampai ba khwaidigi naha oidibi misa amasu oire Draupadi Murmu thasigi kunga manga da lebak paibigi wasak lauraga doribine henisu pausna Phongdoklakli makasa tharak poina topa pawamana Ukraine Russia ni gi akan lan gi umkhatna ringai serekta leba ani asina grain export port sing amuga na hangdona ba khuyek pinakre Yamna singthani hai oiba mawong amada haukiba irai namita Russia amadi Ukraine ani gi marakta Ukraine gi Black Sea port hangdoktuna mapalamda maru marang sana thanaba polam sing thadoknabagi yana sirol inakre leba ani asina asumna yana bagi sahi pinakhiba sina malem goina chinja ki awaba kya mayuknari ba sida kharamakhay afaba puraklagani haina asa tawnari Punamasi Russia na Ukraine landaru raba matungda leba kya na Russia gi matakta sanction thamjilakhiba adudagi Russia na matam sangna Black Sea port thingjinduna thamlakhibadagi tholakpa thaudoksingi Hiramasi gi matangda United Nations amadi Turkey na tha ani sumna wari saduna khannaraba matungna United Nations gi Secretary General Antonio Guterres na package amagi makhari Ukraine na masagi sana thanaba polam sing export tawba duga Russia na maru marang amadi harna singbagi jahar sing thaudok thaujin jahanba haiba wafam da leba ani asigi yana basi purakna ba haikibani maduna western countries sing na Moscow gi mathakta thamlama sanction sing adu khara makhaidi lakthok halagani haidi Guterres na makhata na Phongdokhibada samudra gi lambi da lairiba port ahum asi hangdoklabadi maru oina Ukraine gi port ahum Odessa Chernomorska amasum Yuzanidagi mapalamda sinjaki oiba amadi commercial gi oiba polam kya export tabangamlagani madugi makhata abda United Nations na center sing adu kumna yengsinduna amaga tengbang pinaraga thabak tawminabagi khongthang sing lokhatpada yengsingani haba wafam su Phongdorakre atopa pawamadana surup thakpa yabagi sayesi taragani panigi kunga mathuri ohenbiu haina tharakpa pliama Supreme Court na yakidre Haukiba irai numita Supreme Court na oiriba miyoisina surup thakpa yabagi sayesi taragani panigi kunga mathoida ohenana bamadi peket kairaba surup sing yonbada athingba thambinaba tharakhiba pliama Supreme Court na dismiss tawbaga loinana khanakhidre hairi Justice SK Kaul amadi Sudansu Doliana oiba bench amana advocate anina tharakpa plea file adu reject tawkhibani jati sing adugi maikaidigi Phongdorakpada Aikoina wapam basi miyam pumada khanganba pamlaba amadi afaba case ama oina argument tawba pamlabadi public interest litigations PIL da file torakanu haiba wapam Phongdorakpaga loinana makhoi anina tharakpa plea adu dismiss tawkhibani laiba asigi oina lairiba khwaidigi wangba court asina advocate Shubham Awanti amadi Sapta Rishi Mishra na tharakpa
PIL adu tha asigi kungani thodi hearing satakibani advocate ani asina surup thakpada control tawbagi guidelines sing thokpinaba Supreme Court file torakibani makhui ani ge plea duda commercial place sing dagi smoking zone lakthokna ba madi mai tampam amasum healthcare institution loinana lai khurampham mafam sing dagi soina yonba cigarette sing da atingba thamnaba Supreme Court wakalakibani hainasu pausna Phongdoklakli atopa paw madanamo Nagaland Mikhal Nakshilaglabasu Pisto ki Waroisin Uba Phangdri Nagaland Legislative Assembly gi Mikhal Matam Nakshilaglabasu Hauzik Pawbada Bharat Sarkar amasum NSN IM ani gi marakta sathariba santi gi wari esi gi Waroisin amata Uba Phangdri English amaga samapan maudraga tarik ki August amadagi nakal anina 6 pair taunaduna santi gi wari satakibasi sayi esi gi August amada sayi kungamanga mapung phare adu English ani ge taraga magi August ahumda NSN IM amasum Bharat Sarkar ani gi marakta inakiba framework agreement adusu sayi sigi August ahumda sahi taret mapung phare adubo hauju phawra santi gi wari asi gi waroisin amata uba phangdri Nagaland Legislative Assembly gi Mikhal asi mathang sai English ani ge kunga humdoi gi January February ta pangthokodabani adubo Mikhal mamangna waroisin ama purak pa haibasi hauju phawbi oina di yamna aruba tangkak amada lairi Marasida Nagaland gi MLA humpu amasum MP sing yawba Parliamentary Committee on Naga Political Issue gi maikaidigi nakal animaki oina ikai khumnaba solution ama puraknaba yamna kana dabi tarokli loisilakpo oina topa pawamna Draupadi Murmu na president oirakpada Myanmar na Nungaiba Phongdoklakli Draupadi Murmu na India gi taraga manga suba president oina khalakpada Myanmar gi maikaidigi Nungaiba Phongdoklakli loinana malemda khwaidigi sauna democracy satliba leba asina amuka hana democracy gi flag sakthokna paihalakpa malem gi miyamna uba phangle haina Union Minister of the Ministry of International Cooperation gi thausu puriba National Unity Government of Myanmar gi spokesperson Dr. Sasana Phongdoklakli Mana makhatana Phongdorakibda democracy haibisina tangdu laitaba samas ama puraknabagi khwaidigi phaba pamaini tribal minority dagi lakhiba Draupadi Murmu na malemna khwaidigi sawba democracy satpa leba asigi president oiduna miyamgi asengwa sakti edugi mutsili background khudingmaki miyoisingna makhoina khalliba wakhalonsing adu democracy da maipakpa ngami haibidu mayek singna ule Myanmar gi maikaidigi democracy amasum freedom gi principle amasum value aduda sena thajai India khaktanatana yumthangnariba Myanmar gi tribal miyamna Indian Federal Democracy gi maipakpa sina achauba asama pire loinana democracy da punama oithokpa yai haibadu miyamda ole amuka hana Myanmar gi maikaidigi India gi miyam prime minister amasum India gi lusingba singbu thagatpa phongdoknarakli hairi hensu pausna makhatana palakli aduga haujigo inadi myam paus matang ase lusinjarage amasum myam puna anawba update ngaminasi myamna anawba update pijaraki haina channel sigi maikaidigi thamjari and haujigo inadi kainarsi thank you